Arambai News Guwahati da Maithelongi Pau Tabiriba Sengbu Ihan Hanbamakta Chingangbam Sujranina Kurumjari. Hozing asigi samlappa Mariba Pau Sing Lobirase. Awang Nongpoki State Sing the Class 10 Fauba Hindi bu compulsory subject Ohinabagi Center gi wafam Awang Nongpoki Lupkiana Yarakitabaga Loinana Kongjang asi Handokpinaba Lengakta Haizarakre. Official language ki mathangda Parliament Committee ki mifam amada Union Home Minister Amit Sahana Awang Nongpoki Tribal Community Mapan gi loan gi mayek sing Devanagiri oire haikibaga loinana Awang Nongpoki State lengak pumbana Hindi bu compulsory ohenabagi wafam yanaki haina laukthorkrabagi matung Awang Nongpoki jati lupkiana oppose tawrakibadana masi Awang Nongpoki loan singbu manghannabagi thorangni hairakre. Hauzik Pawda Yamnamakana protest the Roklibasi Maroina, Assam, Nagaland, Amadi, Manipurgi, Lupsingni. Nagalamarom da Assamgi CM Himanta Biswa Sermon Day, Hauzik Pawda Center gi Maikaidagi, Hindi bu compulsory or Hendabagi instruction Amata Laktri, Harakibagaloinana, Assam Langakna, Assam Sahitya Sabha, Amadi, Travel Namapungoi Lupsinga, Tatok Tasin Tonaduna, Mahiroyamana, English Amasung, Hindi Tanatana, as Miss Amadi travel loan amasu tamgadabani habagi language policy ama hanana semkiba lay adubu boro saitya savana khazik yaningdaba phongdorakibadagi policy asi hauzik phawba lauthoktana layribani hainasu CM nangasi hairakhe Amit Sahana hairibasi asmis tamba lepu Hindi tamu haibanate asmis natraga imalon tamlabagi matung Hindi su tamu haibasine Hindi tamlabadi Delhi, UP, Madhya Pradesh amadi Maharashtra na chingbada lengaki amadi non-government thabak singda asmis mahairoi singsu thabak thaba yagani haiki. Nagalamarom da Assamgi opposition leader Debabrata Saikia MPCC ki president K Meghachandra Meghalaya gi hanagi Congress luchingba amadi MLA Ampring Lindona asumna Sahana lauthorakiba sigi mayokta kana leplakli. Nagaland ki Maikaidagidi class 8 fauba Hindi bu compulsory language subject oina tamli haina sengdorakre. Panbayabadi Arunachal dadi class 10 faubagi oina Hindi asi compulsory subject ama oiribane. Ahan boina Guwahati da Sahitya gi khwaidigi chawba mana Gyanpit Award pibagi thoram Ravindra Bhavan da pangthokre. Kabyarisi Nilamani Fukonda CM Himanta Biswa Sarmana English ngani kunmathoi gi oina Yankai Taruk Suba Gyanpit Award mana si khusinaki. Thoramasida English ngani Taramathoi da Masamak Gyanpit Award phangkraba Gyanpit Award Selection Board ki Chairperson Pratibha Ray Assamgi Minister Singh Habadi Ranos Pegu Bimol Borana chingba yauna saknaraba miyoi kyasu sarukyaki. Haukiba pung kunmari asida Guwahati da miyoi manga hatpagi thokdok thokre. Guwahati sahar gi Bagorbari, Boragao, Bamuni Maidam amadi Gandhi Vasti da thokiba kesingni. Bagorbari da tangkhai pumtharaba mamagi hakchang amagi manakta machanupigi hakchangsu taaduna leiramba thengnakhi. Hozai Gita Mandir Anoba Market Complex ta Lagliba April Taratagi Kun Fauba Numid Mari Nichupna Sajibu Sinai Kaithel Inglisingani Kunithoi Manipuri Handloom and Handicraft Melaga Loidana Nat Kyoiba Thorum Kyasu Pangthoklagani Manipur dagi Maitegi Pizol Likonamadi Handicraft Kyoiba Potlam Sing Melasida Ahongba Mamalda Pangani amadi numit khudingi makhal mathel gi oiba nat ki thorum khaya yauna thabal chongba hidanaba beauty contest junior beauty contest na chingba thorum kya su pangthokani haina Manipuri Cultural Society Assam Gita Mandir Committee hozai amadi UNESCO Imphal na punna thadorokpa chirol amana phongdorakle Maharashtra Nursing Laikidabagi Chamaga Humbudrani Thoi Suba Chahigi Ningsing Thorom Ngasi Imphal gi Kanglada Pangthokre Manipurgi Ning Tamba Ngaktuna Lakiba Singi Manungda Ama Oriba Maharashtra Nursing gi Mafamda Chief Minister N Biren Minister Singamadi Official Kiana Haikat Laikat Tamduna Ikai Khumnaba Utki Tungda Nongzreng Pukriya Chobada Laikitraba Maharashtra Asigi Mafamda Tarpansu Katki Commonwealth Games ta saruk yananabagi pangthokadaba tongan ba malem gi oiba badminton tournament kayada saruk yananaba trial selection gi damak Manipur dagi sanaroi ahum Maisnam Mairaba Khwairakpam Manjit amadi Konthojam Dingkubu khalakre
Chahi asigi May Nipandagina Taramanga Fauba, Bangkok the Pangtokadoriba, Thomas and Uber Cup, England gi Birmingham da July Kunipandagina, August Nipan Fauba Pangtokadoriba, Commonwealth Games Amadi China gi Zhejiang da September Taradagina Kunmanga Fauba Pangtokadoriba, Asian Games da India gi team Sem Navagi Damak Tasigi, Taramanga Dagina Kun Fauba, New Delhi da selection trial Pangtoklagani. Mairaba Luwangna senior men's ki single event aduga Khwairakpam Manjit amade Konthozam Dinkuna senior men's double event saruk yagani haire. Chayet naduna laklaba nifumari yai TV lokon gi matangda asengba ama khangdoknabada nakal animakna yanaba purakre. Thobal DC office ta DC Thobal na preside tawkiba mifamda land record sing amadi patadar sing na pariba document sing puthoknaraga amadi mafam aduda chatuna lawpham kanana kanada yonbano haibana chingwa thidoknaba haina yanaba purakhe. Amadi asengba ama khangdoklaba matung lokon asigi demarcation tawduna lengakna paikhalakpa thorang singda ayetpa pidaba haiba wafamdasu yanaba purakhe. Nungba Kentragi MLA retired IS Dinganglung Gangmai alias Dipubu Hill Areas Committee gi Anowa Chairman Oina Khankre. Panbayai Manipur Legislative Assembly da Hill Areas Committee asida Chingi Lamsingdagi Khalakpa MLA Pumbana member Oribane. Committee asigi state asigi Chingi Lamsingda Paikaliba Chokot Thorang Pumbagi planning implementation amadi monitoring tauba legislative thaki khwaidigi awangba body amane. Ningsingbayai bureaucrat tagi politician on kiba Dinganglung Gangmai Nungba Kendra dagi Congress ki heavyweight Gaikangambo Handaki Mikulda Maitiba Piramlaga Karakibane. Ngasi Pamkiba Public Library Mayang Imphal Executive Committee gi Mipam Amana Inglisingani Kunithoida Pigadaba Public Library gi Manasing Lauthokre. Chahi Kudingi Khwaidigi Phazaba Sairengi Larikta Pigadaba Public Library Poetry Award na Mutum Ramanigi Saireng Lairik Ingagi Nongzuda aduga chahi ani da pigadaba khwaidagi phazaba isai sairengi manana Khangembam Ibeton Devi gi Maichak Puriba Punsi haibasida piragane. Manasing asi lagliba April kulhumdoi Manipur Press Club ta pangthokadoriba library asigi tarani thoisuba mapokumon thoramda lanthokani haina President Aribam Ajit Kumar Sarmana thadorokpa cherol amana khanghalakle. Jaipur da pangthokiba Miss India Supermodel Englishingani Kunithoida Arunachal Pradesh ki rowing dagi chahi kunmathoi gi Barkha Rana first runner up tarakre. Lebagasi ki tongan pamafam kaya dagi multiple category da punna contestant humbudra mangana saruk yakibane. West Bengal gi TMC luchingba ama chahi taramari khakta suribi nauribi nupi macha ma rap tokduna hatpagi case ta kanna chenarakle. Adubu TMC Chief Mamta Banerjee na mihat ki case asibu phagi tahanabagi maongda madubu rape case la natraga nungsi nungon gi case la hanglakibaga loinana police ki meeting da thajaningai leite karemna rakre. Adubu luriba sidi TMC leader asina asiba hakchang asi yamnamak yangna potloinaba hotnakibata natana police ta FIR pandanabasu victim gi imungda kihalaki haibasidani. Victim asigi imungi wafamatungina machanupi asi TMC luchingba asigi machanupagi mapok numit thoramda chatkibani numit aduda rape tawbagi thong duna maram oiraga leikidabani wakalakle. Haukriba April tara Nomaizing numit Ram Navamigi numita JNU gi Kaveri Hostel da non-vegetarian achathak pibagi wahaudagi University asigi mahiroi singi marakta khatna chainaba thokre. Khutpu naina khuthona kibaduda JNU Students Union amadi AVVP gi mahiroi yamdrabada tara taruk asoka pannangkhe. Ngarang numidang wairam Jharkhand gi Deoghar district ki manung channa Trikut Hills ta Ropeway da cheliba cable car ani thengaina badagi yamdrabada miyoi ani gi mapunsi mangkhre aduga kayamana asoga pannangkhre. Luribadi thodogasigi matung Ropeway gi manager amadi atai employee sing mafam asi thadoktuna chenkhiba sine. MI-17 amadi MI-17 V5 helicopter sing sizinaduna ngasi ayuk Air Force na rescue operation changsinkhe. Panduna leiriba trolley tarani thoidagi miyoi nipan ngasi ayuk kanduna purakpa ngamkhe aduga miyoi nifu mukti adumak panduna leire adubu makhoi pnamak safe ne khudong thiningai oidre haire.
Trikut roadway asi khwaidigi wangba vertical roadway singi manungda amani Baba Baidyanath Mandir dagi kilometer kunmuk lapna sabani meter chatret ka humbutaruk sangi amadi roadway asida Kevin kunmanga lay Kevin amamamda miyoi mari thamba yai haire Hauzik Malemgi le pauda muklagminarase Seva Sharifna Pakistan gi anova amadi kulhumdoi suba Prime Minister oiragane Chahi humbudra suraba Pakistan Muslim League N gi luchingba si hanagi Pakistan Prime Minister Nawaz Sharif ki manau nupane Bhot ki thorang houdringai Pakistan Tehreek-e-Insaf ki MLA singna makhoi gi PM Mireb Saha Mahmud Qureshi na chathariba session asi boycott togani haina mahaki warip laukthokibagi hek matung opposition party singi leader singamadi US ki mayokta kholau kya lauraduna National Assembly dagi makhoi thokhe Ningsing bayai Sehvas English ingani tarani pandasu PM Mireb oina chongthokibane matamaduda Imran Khan na vote chamaga humbudra taruk phangduna mai pakhi aduga Sehvas na sumnatagi vote marfutara taruk khaktamak phangduna mai thi hokibane National Assembly na Prime Minister khallabagi matung Sehvas na Assembly da wang ngangladuna makisi Pakistan miyamgi amadi democracy gi mai pakpani haiki Parliament na ngasidi Pakistan bu kanbire haikibaga loinana Supreme Court ki mafamdasu thagatpa phongdokhi Pakistan da awonba ma puraknaba hotnagani haibagi achetpa thajaba pikibaga loinana Pakistan gi puari da ahan boina sel thum khwaidigi chaungna puthaba handak mayoknakhi hairaduna Pakistan bu senthang thadanabagi lairi pak ohengani hainasu mahakna lauthokhi Asida sunatana exile riba hanagi Prime Minister Nawaz Sharif Eid matungda halaklagani su haiki Imran Khan na foreign conspiracy habadi mapan lebaki logtunabagi wafam puthorakhiba du drama amani adubu makna claim toriba sigi matangda su thigatkani karigumba achumba oiramlabadi mahak resign togani su haiki Maragasida India gi Prime Minister Narendra Modi na Sehvas da harau nungaiba phongdokhibaga loinana lamdamasi terror free ohensi haiki Asida sunathana Sehvas nasu Prime Minister Narendra Modi da wari sanasi hairakre Ngasi Russia amadi Ukraine langi nipu taret ni suba numitne Russian missile na Ukraine da akanba nongumna leptana haidaki Mykolaiv yamna makanna bomb thadaki adubu Russian lanmi singna amuk miteng thamlakliba asi Cape Sahardani Russia na Cape Sahar amuk lokshinaba kanna hotnarakli nakalamaromda Chechengi lanmi lising taramathoi Ukraine da thajingadori hanana Russia na Ukraine da Chechengi lanmi khaya thajinkrabagi matung nauna amuk Mariupol da ahenba lanmi lising taramathoi asi thajingadori bane Sri Lanka na mayuk nariba sel thumgi awaba si santanya nabagi damag anuba Prime Minister gi makhada interim government ama semgudabani haina hanagi Sri Lanka gi President Maithripala Sirisena hairakre Lenga ki collision ally tarama thoina su President G Rajapaksa da mahaki manaunupa Mahinda Rajapaksa bu PM phamdagi lokthoknaba wakatchi ama pisilakre Aroiba dangasigi tentakpa maroiba pau lominarase Sankardev Kala Khetrada Nova Auditorium Amasu Saragani Masi da Amukta da Miyoi Lising Manga Pambayagani Hairi Alpha Chief Pares Barwana Naharol Singh da Ot Naiba Lep Kodavani Natrabadi Madugi Result Sathigani Haina Lengakta Hairakre Meghalaya Amasung Assam Lengakta Ngamkhagi Matangda Anisuba Phase ki Wari Sanadringai Mamang Ahanba Phase ki issue sing asi Hana Santainanaba Khasi Students Union na Hairakre Naga political issue santayanabagidamag Nagaland gi MLA taramanga gi khutpu ama Union Minister singam song tongan ba political party singi luchingba singa wari sananabagidamag Delhi da khongsan khre Home Minister Amit Shah gi Hindi bu compulsory ohenabagi mayokta saisakpa AR Rahman nasu loan gi lan marakta chongsilaktuna Tamil Connects hairakre RBI gi Governor Shakti Kant Das na Unified Payments Interface UPI sinaduna bank amadi ATM network singna piriba cardless cash withdrawal gi khudong chaba si launanaba mayamda hairakre Indiana sajaba anti-tank guided missile Helena mai pak na ngasi flight test taukre
Apple na India da iPhone 13 saba haurakani. Masi China da malimgi leibak kaya na mobile handset ki matang da tangzari basi hantha hannabagi pandam dani. Prime Minister Narendra Modi amadi US President Joe Biden Ukraine ki matang da ngasi virtually wari sanakre. Modi na buchagi tamthiraba mihat ki matang da wafam pukhat ki baga loinana lan lephaning bagi matang da su pankhe. Nakalamorom da Biden na India na Ukraine da mateng pangliba kaya sigi matang da su thagat pa phongdoro ki baga loinana Modi da see you in Japan harakhe. Elon Musk na Twitter gi board ta yauroi mayek seng na hairakre. Amadi UK gi finance minister oriba Indian origin Rishi Sunak na sel thungi wathogasi da thiumba chathabangam nabagi damag resign tobgi wafam phongdokre. Wathogasi magi nupina comment ama taurubadagine. Ngasi ganadi Arambai News Guwahati da Maitilon gi pau sandok chaba matang solution jabaga loinana tabiri basingbo amka sohanna khurumjari.